Morehda Leiba Meeteigi Yumsingdagi pot Huranbagi Thabak Chatharamba Myanmar Macha Nupi Yaona MEEOI taruk special KANGBUNA KANGBUNA fare Morehda Leiba Meeteigi Yum cookie singna mai thadokhiba amadi thugai khiba singdagi hojiksu Myanmar dagi changsilakpa Myanmar Macha kayana pochei Huranbagi Thabuk leptana satharakli ngarang su Morehda Leiba Meeteigi Yum khardagi pochei Huranbagi Thabuk Chatharamba Myanmar Nupi Yaona Myanmar Macha taruk Morehda ngaksenbagi Thabuk tawriba special KANGBUNA SP Krishna Tombi ki lusing makhada hojik Morehda Station Tauduna Leiba Special Commando Unit Khabaisoi Mangasuba ARB More Police ke combined team ne phagat pangamkhre Special Commando ki SP Krishna Tombi ki lusing makhada commando team amana More border town gi akoiba mafum singda ngarang patrolling satki maduda Myanmar Macha ni ngarang Morehda Leiba Eastern Ground maya dagi phaki pharba MEEOI ani adudi Myanmar dagi Namphalong ward number 12 dagi min thai sehni pumanga amasung waiwai phio Sahi kun ko humdoi ni hairi aduga Myanmar Macha MEEOI mari aduna nahal Morehda Leiba Ris Hostel manak tagi phabani hairi pharba MEEOI sing adudi lanin Myanmar dagi thangsolen guite sahi kun tromdoi thamlan kop guite sahi kun nipan Namphalong dagi thonthon sahi kun nipan amadi mistress mayuk sahi nipum panni pharba MEEOI sing asi makhataba ain gi oiba thabuk lokhut nabagi damakta More police station da kusin na khare hairi aduga mathangi update asna laikan narakpada khun ngakpa laikhidre lokeshwar manipur da PR leirabra Haujik June taraga nithoi amasung taraga humdoi gi lonaba ahingda kuki khulai baibasingna landarak pada nongmai maruna panduna sokpadagi rasbeti city da laikana duna laklaba matung ngasi ayuk laikhidraba khunrakpum assembly constituency gi manung sanba khunrakpum awang laikai dagi laimayum prem sahi taraga mapan gi asi baksang jenims mokta gi laukhre irang asigi marakta chief minister dagi unified command lauthok laga hojik phawa hanjin handana thamliba asi manipur da president rule lakle hairibra haina haksang lobo lakpada khunrakpum assembly constituency gi MLA Thoksom Lokeshwar na hangkre MLA TS Lokeshwar na hai Manipur da hojik thok libe irang asi athuba matamda Manipuri lengak amasung center lengak na upai ama thiduna waroisin purakna ba hona gadabani amadi lamdam asida khundaminer ba community ani gi marakta misunderstanding thokna ba hona riba illegal immigrants sing amasung narco terrorists sing sathriba thawung asi thingadabani tha taruk phajilak laba irang asi Manipuri lengak na thingna ba honari hairaga sungloi loisindana thamliba karigino thawdok asi gi matang da leibak asi gi prime minister no wafam amata haidana amadi waroisin pidana tumina leiriba asi karigi tamakta no haina su MLA Lokeshwar na hangki Manipur da Hapta kangdana laklamba union minister sing asi di kadai de satkre Manipur gi miam na awa bataraba matam asidana lakjaba karigino haina su MLA Lokeshwar na hangki laikhidraba laimayum prem gi thawa yaudra baksang adunga si jenims ta postmortem tawraba matung masing yamlaba miam amusung imung manung gi MEEOI sing na roiba matung mangam pangthok na bapok na pham lamdam da puthaki laikhidraba prem khamen lok gi thodokta sokhibaga loina matam sangna laikan aduna lakhibani thodok adu da kuki militant singi khutta maitei khungakpa mapan laikhidabani aduga mathangi update asna police na fakhiba barmis nupi ga hiram amata mari leina de EEMA ISRN legal aid khaktam pikhibani bablu thasi gi kulhum doide Imphal West police na Imphal city manung da mari leina ba se sang yorom de haiduna fakhiba barmis origin myakya mon hairi nupi asi environment and economic management association ga hiram amata mari leina de haina sengdorkli NGO sina salaiba hobom marak irom laikai de leiba shelter home da mahako busilaki ba human rights defender bablu loitong bumgi kuthang sahi asigi metaruk te Imphal airport ta sinnakraba MEEOI ni hairiba MEEOI asina tawramba phapata gi thabu kuding shelter home asiga hiram amata mari leina de haina environment and economic management association gi secretary S Radha Priyari na sengdorkli hiram asiga mari leina no shelter home asida paumi sing unaba amada Radha Priyari na hai myakya mon hairi nupi asi sahi asigi February thada human rights defender